Naga taruki loinabi apopi mama amasung makura amana High Court cognizance lobiu haijakre High Court pisinba prayer da Kuki khulai paibasinggi manungda police personnel ama yawi haina phongdokre. Mamang thagi taraga humdoida Kangpopi district ki New Kaithelman BPS na konba kolen amasung Kobjin khun anigi marakta Kuki terrorist khutpu amana ambush tawduna thado church leader yauna mioi ahum halaga topa maribuna sohankiba thawdoki matangda lalon baifai khulдagi pikliba nupi macha yauna Naga micham nupi taraga nithoi amasung nupa taruk faziluraba matungda mamang thagi taraga mangadagi nupi taraga nithoi thadoroklabasu hauzik fawwa mafam khangdiba nupa taruki matangda High Court of Manipur na cognizance lobiu amasung thawdosigi matangda mieng changbiu haina thadorokliba Naga micham taruki loinabi mari micham amagina pokpi mama amasung atopa amagina makhurana punna khuyek piduna aiba cherol ama pisinkhre punna lamai manga panba aiba cherol prayer sigi manungda ahum suba lamai da Naga micham taraga nipan fazin kiba Kuki khulai paiba singi manungda leimakong police outpost da posting leiba leilon vaifai khulдagi Martina kaubi nupi amagi mapureba Thangilan kauba police personnel ama yawi haina su High Court da phongdokre ma Kuki khulai paiba singumna amuba machugi firol seli haina su pali Naga micham taraga nipan fazin kibagi thawdoki matang da paladuna cherol asina hai mamang thagi taraga nithoi da konsa khulda paiso thiumai kauba mioi amagi luhong bagi reception function ama konsa kulda yaururaga mathangi numike yupung taraga makhairom tarakpada Manipuri mai kahchik lungliu Vozilama Chonila Bapthamai amasung Lexirun kauba mioi singna barna car amada lakhibani Kanpibo amasung Hanrongwi Thiumaina motorcycle amada lakhibani mioi sing asina konsa khuldagi kilometer anirom da manglapnaba lelon baifai khul yorakpada lelon kulgi khunja kharana lambida wana chingma paisinduna thangjilaga khamki matam aduda mioi kharasu scooty amada amasung auto rickshaw anida lakpadagi makhoi busu punna khamki Biniliyu Thiumaidi mahaki mapuraiba amasung chehi ani khakta ngairibi machanupiga loinana scooty da lakpani makhoibu thingliba karigino haina hanglubada khulasi adugi khunja singna ngai kho haiduna khamlakpaga loinana gate aduda mioi manga taruk uki khamduna lefalaba mioi singi gari singkhara lapsongna khamlaga khangalaba matungda Winiliyu Thiumaina makhoibu khamduna thamkiba khul adugi khunja kharadi masak khangba ngamki makhoigi manungda Ayingbi kaubi nupi ama mahaki mapuraiba Pradeep amasung khul adugi hoinu kaubi amasu yawi haina cherol asina phongdokli makhoibu khamduna thamlaba matungda atopa khunja singsu changsilakhibaga loinana makhoibu nupa amasung nupi sing tongan tongana khaidoki Kanpibo Fanrongwi Thiumai amasung Manu Thiumai bu ihan hana jif thar amada haptuna puki nupi singna Dilip Thiumai Kaliwangbo Avonmai amasung Seis Fanringlunga loinana community hall amada thamki punna auto rickshaw amasung scooty da lakiba yauna mioi taraga nipan soki makoigi manungda taraga tarena konsa khuldagini aduga Kanpibo na Kangpopi district ki juna harut dagini mioi singasi amaga masak loina khangnai haina supali ngehak kanaraba matungda Dilip Thiumai Kaliwangbo Avonmai amasung Seis Fanringlungbu community hall degi kauthoki aduga nupi singna government school amada thamki haina su phongdokli cherol asina nupi taraga ni thoibu mamit amasung makut pulaga faraga puba mafam amada thamduna mamit pulaga chak ising pijaba lekhanba amasung mitailonda hatkani tupkani haina kihanba yauna na khoina ningadaba lai ninghoro haibana jingba wafam sing phongdura I haina su mayek singna pali loinana nupi taraga ni thoibu thadorakpagi wari su High Court ta panbaga loinana makhoibu thadoraklaba matungda leimakong police station da puraklaba matung army hospital da medical examination tauki army ki hospital aduda army personnel amana ma ki mobile phone da photo ama yenghalaki photo adu makhoibu faduna jungle da thamningai da namkiba photo adu oiramki haina su High Court ta palli nupi taraga ni thoi thadoraklaba su Kanpibo Fanrongwi Thiumai Manu Thiumai Dilip Thiumai Kaliwangbo Avonmai amasung Seis Fanringlungdi mafam khangdi hari thawdosigi matangda chief minister na mahaki secretariat UNC gi mihutsinga unabada micham taruk phakiba thawdoki investigation chathanaba NIA da sinaragani haiduna phongdokre haibagi report tawnarakre haidaduna May 3 2023 dagi thoragliba kanglufki rangasagi manungda mioi taragani thoi mangkibagi matangda High Court ta PIL ama file torokpadagi court asina su cognizance lawre haina su phongdoklo duna micham taruk asigi matangda su High Court na hakchina lawbiduna su moto cognizance lawbiu amasung constitution gi article 15 na piba haksing phanganbiu haijaki thawdo asigi matangda chainaba police personnel amasung atopa kulai paiba group amasung lanai mioi sing yauna panthadana independent amasung
impartial investigation chathanaba direction pibiu investigation adu transparency amasung accountability lehenabagi monitor tawbiu loinana justice ki damak court na mathau tai haina khanba direction natraga order pibiu haina so phongdokhibani hairi cherol asida mafam khangdiba manu thiumai gi loinabi kachiklungli thiumai dilip thiumai gi loinabi winiliu thiumai fanrongwi thiumai gi loinabi wingkhonliu thiumai chawang fanrinlung gi loinabi chawang wivonliu kaliwang bau avonmai gi mama donri liu avonmai amasung kenpi bau chawangi makura huma kyang bau pingnang mai na khuyek piri nagana fazin ki bakuki taraga mari thadok na balenga ki thausil mai pa khidre total sa down law thokre mathau pang thokpa ngamdaba yumnam khem chanem chakip jen fam thado u Manipur Lengana United Naga Council UNC da pikiba thajaba matungina nagana fazinduna thamliba kuki taraga mari thadoknaba UNC na laukiba waref cancel tawkhre naga taruk thadokdana kuki taraga mari thadokani haiba UNC gi waref yaningdaba phongdoktuna naga taba mafam kayada total shutdown hokre haukiba me thagi taraga humdoida Kangpokpi district ki manung chana kojim amasung kotlen gi chathaduna Kolen gi marakta khulai paibasing ambu chathaduna Churachandpur gi Kangpokpi tamna lakhiba church ki luching mahum hat ki bathodok ikan kanadana district asima ki lailon wifi khulda khuladugi khunja singna konsa khogi khunja taraga nipan fajin khibani adugi makha tarakpa oina senapati dasu naga singna kuki gi mioi kunga taruk fajin khibani tungda wari sanaraba matung nakalani mangna fajin baduda yawba nupi amasung angang taraga ni thoi thadong naduna naga gi mioi taruk kuki ga aduga kuki gi mioi taraga mari naga ga fajinuna thamobani naga singna fajinuna thamliba kuki gi mioi taraga mari thado u haiduna Manipur lenga ki home department ki commissioner kam secretary ana Sokumar na UNC da thaki bacherol amada kuki singna fajin ki banaga taruk lenga na thibagi thabak leptana chathari maduda sunatana case asi hena mapangal Kankhatnaba NIA da susinakre mifami puna chenaba khudingma action lokhatkani haibigi thajaba pikhibani madugi matung inna naga singna fajinna thamliba kuki proof ki mioi taraga mari ngasi nungthil pung ani taba matamda thadoknaba UNC na thawrang paikhatkibani thawrang adu horakpada maike kayada khundariba naga singna yaningdaba kaya phongdongnarakpaga loinana UNC na kauduna pangthokiba miyamgi mifamda su mioi taraga mari thadokpagi wafamda yanaba purakpa ngamkhide maram aduna UNC na loramba mioi taraga mari thadokpagi waref adu ngasigi oina cancel tawkhibani nakala maromda UNC gi mioi taraga mari thadoknaba waref adubu yaningdaba phongdokpa oina Kanglatongbi da Kabru Range Lengmai Women Association sinduna miyamgi achauba protest ama chatheki protest aduda wangang laduna union asegi member amana hai lailon wifi da kuki singna naga gi mioi taruk fajinuna thamli haibasi mipum khudingmana khangnaraba wafamni matai manaw famina khraga nupi thaduraglaga nupa fade hairakpa amasung mioi taruk adu ngasi fawba thiba phangdana lairiba si lailon wifi ge kuki singna mioi sing adu chathokhrabra Manipur da mi chaba mi leirabra deputy chief minister oriba Nimchakip gengi proof oriba kuki na asigumba tawroida bathabak tawriba sida Nimchakip gen asu thabak amata paikhatana leiba si matik chadabagini haiki amaramda kuki singna fajin ki banaga taruk thadoktana leiringai naga singna fariba kuki taraga mari thadoknaba UNC na lawrakpa firef yabangamloi firef asigi mayokta Kanglatongbi da kudaktagi shutdown lauthoklei haina mangna phongdoki nakalamaromda UNC gi firepo yaningdaba phongdokladuna Joint Tribe Council Manipur JTCM na Suzelerang Furuf na kundaba mafam singda emergency shutdown lauthokre JTCM gi maikai dagi thadorak pacherol aman hai kuki na fajin ki banaga taruki langla langjil amata phangdringai da lengak na hairi haiduna UNC na kuki taraga mari thadok na warif lobu yaningde UNC da mioi taraga mari thadok na balauki warif ani naga taruk adu safana lairibra makhoi hinglibra natraga kadaida lairibano haibigi confirmation amata yauna laukiba warifni maram asina UNC gi warif yabangamloi pumnuma asigi genglaga inpui liangmai rongmai amasung jeme proof na khundaba mafam singda national highway khudakta thingba thamlei masida sunatana mafam masida lairiba mahiloisang dagi hauraga lenga ki amasung lanagi loisang khudingmak banking service yauna suspend tawri masida sunatana makhal amatagi gari chathok chasinda so athingba thamle haina phongdokladuna naga taruk adu khudakta thadokpa makhoi thadoktriwa fawba kuki taraga mari thadoktaba lailon wifi khulama sung illegal kuki Millitantsingna marakta lainariba mari investigation tawba amasung Manipur lengang naga mioi taruk thadokpagi wafam yawdana kuki refugees sing thadok khanbada hena interest lauribasi tokadabani wanted criminal ama sakhangdaba singna nongmaina kaptuna halamlei tongan da criminal case tarukta chenaba lengang na wanted lauthokhraba mioi ama haukiba nongmaijing numit ki numidangda Bihar gi Muzaffarpur district ta laiba baragi ka amada sakhangdaba singna nongmaina kaptuna halamlei tongan ba case ta chenaba lengang na wanted lauthokuna fananaba ngasi fawba thiduna lakliba mioi adu haukiba nongmaijing numit ki numidangda Muzaffarpur district ki manung chanba
ꯑꯃꯔ ꯁꯤꯅꯦꯃꯥ ꯔꯣꯗꯇ ꯂꯩꯕ ꯕꯔꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯅ ꯃꯨꯖꯥꯐꯔꯄꯨꯔꯒꯤ SIP ꯀꯥꯟꯇꯦꯁ ꯀꯨꯃꯥꯔ ꯃꯤꯁ꯭ꯔꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯥꯎꯃꯤꯁꯤꯡꯗ ꯃꯈꯥ ꯇꯥꯔꯗꯨꯅ SSP ꯀꯥꯟꯇꯦꯁ ꯀꯨꯃꯥꯔ ꯃꯤꯁ꯭ꯔꯥꯅ ꯍꯥꯏ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯕ ꯂꯩꯉꯥꯛꯅ ꯋꯥꯟꯇꯦꯗ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯒꯣꯕꯤꯟ ꯁꯔꯃ ꯀꯧꯏ꯫ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:45 ꯗꯒꯤ ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯂꯥꯞꯁ ꯀꯥꯔꯇꯤꯖ 5 ꯑꯃꯗꯤ ꯑꯦꯟꯇꯤ ꯁꯦꯜ 6ꯁꯨ ꯄꯨꯂꯤꯁꯅ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ UG 2 ꯐꯥꯔꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯣꯞ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕꯝ ꯑꯔꯨꯟ ꯑꯦꯂꯥꯏꯁ ꯎꯔꯨ 49 ꯀꯧꯕ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯃꯅꯥꯛꯇꯒꯤ RPF PLAꯒꯤ ꯀꯦꯗꯔ ꯑꯃꯁꯨꯡ ꯇꯣꯞ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯊꯥꯡꯖꯝ ꯁꯨꯔꯟ ꯀꯨꯃꯥꯔ ꯑꯦꯂꯥꯏꯁ ꯑꯆꯧꯕ ꯑꯦꯂꯥꯏꯁ ꯔꯥꯖꯦꯁ 30 ꯀꯧꯕ ꯄꯧꯔꯥꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ UG ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯀꯦꯗꯔ ꯑꯃꯒ ꯄꯨꯟꯅ ꯃꯤꯑꯣꯏ 2 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯈꯔ ꯂꯦꯞꯇꯅ ꯆꯨꯈꯤꯕ ꯅꯣꯡꯅ ꯏꯝꯐꯥꯜ ꯗꯤ ꯄꯥꯠ ꯑꯣꯜꯂꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯈꯪꯍꯧꯗꯅ ꯆꯨꯔꯛꯈꯤꯕ ꯑꯀꯟꯕ ꯅꯣꯡꯅ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯈꯪꯆꯥꯎ ꯆꯥꯎꯈꯠꯂꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯟꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ IMDꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯌꯦꯜꯂꯣ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈꯤꯕꯒ ꯏꯔꯣꯏꯅꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜꯗ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯆꯨꯈꯤ꯫ ꯄꯨꯡ ꯈꯔ ꯂꯦꯞꯇꯅ ꯆꯨꯈꯤꯕ ꯅꯣꯡ ꯑꯗꯨꯅ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯇꯨꯅ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯇ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯈ꯭ꯔꯦ꯫ ꯉꯁꯤ ꯉꯔꯥꯡ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯔꯛꯄꯅ ꯃꯔꯨ ꯑꯣꯏꯅ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯒꯤ ꯈꯣꯡꯕꯥꯜ ꯂꯨꯄꯥꯟꯁꯤꯡꯒꯤ ꯃꯕꯨꯛ ꯊꯟꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯉꯁꯤꯒꯤ ꯅꯣꯡ ꯑꯗꯨꯅ ꯏꯆꯥꯎ ꯊꯣꯛꯍꯟꯈꯤꯕ ꯃꯐꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛ, ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯩꯀꯥꯏ ꯈꯔ, ꯎꯔꯤꯄꯣꯛꯀꯤ ꯂꯩꯀꯥꯏ ꯈꯔ, ꯁꯤꯡꯖꯃꯩ, ꯀꯛꯋꯥ ꯂꯥꯏꯟꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯅꯣꯡ ꯈꯔ ꯀꯟꯅ ꯍꯦꯛ ꯆꯨꯕꯒ ꯏꯁꯤꯡ ꯑꯗꯨꯃꯛ ꯊꯨꯝꯕ ꯃꯐꯝꯁꯤꯡ ꯑꯣꯏꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯇꯠꯇꯅ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯊꯨꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯣꯛꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯋꯥꯍꯪ ꯑꯣꯏꯔꯤ꯫